Manipur top channel gi maikei Afghanistan na thokliba thakdo wathok mayam da leptana report piduna laksari ngasisu khena ba pausi sing da phongkiba Afghanistan hauzik thokliba thakdo wathok khara marueba continue na lokhachar kana mayam da report thamjage mayam loi phokta mina saina channel asigi maikei digi mayam na thamjari Taliban na pansir civilian kun hena hat khre yamlaba nupi sing na Kabul da protest tokre Afghanistan gi pansir beli da Taliban civilian kun hat kre haina BBC gi pawgi report amana phongdokli Pansir Beli asida opposition force ki marakta akan mamong na khuthokna bagi thawong sing sathari adubo Taliban adi Beli asi mapung fana khudum sanchile haina claim tawkhrabane BBC gi report na phongdokibada Taliban gi maikei digidi mission praja sing hatloi haibigi thajaba piba leiragasu wafam adu ngakna satpa ngamdri Beli aduda thokliba thawdo adugi matangda marik sumba I paw khangnaba hotnabada communication gi khudong sadaba mayoknari Pansir gi urful thanglaba lambi aduda Taliban gi fighter singna military gi fizol selaga nupa amabo Koisillaga Nongmeina Kaptuna Hatpagi saktam ama uthorakre Taliban hatkiba miyedu mission prajara natragana lanmira haibedu mayek sengna khangmangamde Video aduda uthorakhibagi saktam aduda manakta lepliba miyoi sing aduna phongdorakhibada Taliban hatliba miyedu civilian ni hairi Pansirda asiguma makhalgi thawdo asi kun hena thokre Taliban gi fighter singna kaptuna hatkiba singi manungda dukan phamba miyoi ama yauri miyedu Taliban beli aduda sangsilakhiba matamda lanjena khidaba miyoini Taliban gi fighter singna miyedu hatringai gi mamangda mak masamak dukan phamba miyoini mak lan asiga karigumba mari amata lainadi haina phungdokhi adubo Taliban adi miyedu resistance fighter singda sim card yoli haina charge story Taliban hatlaba matungda asiba haksang adu mayum manakta thamjilamkhi maduda miyamna asiba haksang adu yengkhiba matamda tamthina phu saikhiba madi otnaibigi mami takhi sohari Haukiba thada Taliban sakti paikraba matamda Pansir Beli asi khudum sankhidabani adubu maikai maridagi Taliban landaraba matungda khudum sanba ngamkhe Afghanistan Pansir asi resistance ki local point ama oiduna lakhibani reason asi Soviet force amadi Taliban English amaga samapan maudraga taruktagi English aniga ama fawba lengak sasan tawkhiba matamda sangba ngamkhidaba mafam ama oiduna lakhibani Haujikti Taliban gi fighters sing aduna ngamkhai aduna mai pakna sanction mangamkhre Pansir Beli aduda sana thaknaba amadi hidak langthaki awatpa mayoknare sohari mara asida Taliban nupi oibisingbu mamai mamit amadi haksangbu mapung fana khumjinba phizol hijab setkadabani haibigi wapam ama thamliba dugi mayokta nupi kayamana yaningdaba phongdokladuna malemgi lebak kayada sangsinkhre Taliban gi Sharia law gi matung ina nupi amadi nupana class ta mai taminaba yadi habigi athingba lairibani nupi mahairoi lecturer amadi karmasari singna Sharia law gi matung ina makok mamai mamit khumjinba hijab setkadabani habigi hukum lairibani Kabul government salaiba university amagi lecture hall da mamai mamit khumjinba nupi kayama tholakpagi saktam uli Taliban pidiba hijab ki fizoladu amuba masu oigadabani haibigi wafamsu thamlibani Afghanistan lairamba isai sakpa amadi activist oiramba saikiba taimori mamang thara Kabul dagi senkhrabani Taliban sasan tawdringai matamdadi hijab setpa natragana setaba haibasi imung manungi oina laujaba warep oina tawi masida government khut thingjinbagi wafam amata laite hairenisu source asina makhatana su phongdorakli makha satarakpoina topa report kharana mu Qatarna responsibility lobungamloi Kabul airport maru oina foreign citizen amadi leba adubu thadoktuna satpa pamba Afghan sing puthokpada asauba thaudang lauriba Qatarna ngasi phongdokibada Taliban amadi atopa lebak singa yasinaba purakpa ngamdrabadi Kabul airport ki matangda Qatarna responsibility lobungamloi hari Qatar ki foreign minister Sheikh Mohammed bin Abdul Rahman Ali Thanina phongdokibada Kabul international airport Taliban mamang thadagi mapung fana control tawkhrabani amasum
Kabulda lairiba airport asidagi citizen sing puthokpa haibisi araiba thapak nate hauzik Taliban sing wari sanaduna hiram sigi matangda yasinaba puraknaba honari adubo sapsaba phirep ama leptribana maram oiraga tangdu laitadaba phibamda lairi US na makoigi troops sing Afghanistan dagi mapung fana laukthokraba matung Qatar na Kabul airport dagi foreign nationalist sing puthokpada asauba mateng pangduna lakibani hainasu pausna makhatana su report tawri lusilak poina report ang katanga mayam na thamjage deputy PM Mulaha Baradar Hatkre habu wafam aran bani Taliban amasu masigi khwaidigi sawbu yeknaba ama oiriba hakani group ka sauna kuthokna khibagi thawdu amada Taliban ge deputy prime minister Mulaha Baradar Hatkre haba wafam adu aran bani haina Taliban fongdok khibaga loinana lusingba aduna ma tekta kaidana leidi haina fongdokpa wafam sing social media ra thadorakre Taliban gi wangangloi Sulel Sahina fongdokpada Mulaha Abdul Ghani Baradar Taliban political office ki makok thongba amani mamang sayol mahakpu Afghanistan gi deputy prime minister oina laukthokibani kuthoknabagi thawdok maktada makpo hatkhiba natragana aso apan nanghankhibagi thawdok amata leite lusingba si sikre haina individual kharana fongdorakliba wafam adu yumpham yawdbo wafamni lusingba si sidri hab unanabagi dama Kandahar gi kha thangba sarukta leiba city amada pangthokiba mifam amada Baradar mas saruk yakhibagi video amasu Taliban thadorakre khudaki oina video footage ado asengbra natragana sasinabra haibadu haujumaki oina di sapsana khangmangamdre Afghanistan amasu Pakistan ga taina ba sarukta leiba Sirajuddin Hakini gi lusingba group asi Taliban gi oina di yamna sawba yeknabane group asi gi suicide bomber singna satakhiba attack amada Mulaha Baradar sikre haina fongdokna khibane panba yabadi Mulaha Baradar nauna semkhraba Taliban gi lenga adugi lusingbo oirakpa yai haina thajanaramani mak matam kharagi mamangdagi miya mamangda thokpa ukidre Taliban lenga ki delegation team amaga Qatar gi foreign minister Sheikh Mohammed bin Abdul Rahman Al Thani ga haukiba numaijing numita Kabul da unakhiba adudagi lusingba si yaukidre Baradar khakta natana Taliban gi supreme leader Mulaha Haibatullah Akhunyadasu mamang thagi lusilakpadagi miyamna masak uba phangnadri adumainama lusingba sina anauba laingang aduda yaifa paujil pirakpagi video footage ti miyamna thengna khre hainasu pausina makhatana report tawri hauziki oinadi miyam report si matang asai lusinjarage aduga anauba ipausing amasung thokliba thawdo wathok sing maruiba content sing lokhasarakana lepa leitana Manipur top channel gi mekedi myamda update pizaraki haina channel sigi mekedi su thamjari amasu myam pathokjagi bising sida shogi plan gi kya yaw su myam ngakpi gani haina thamjari du anaw video myam ngai minrsi and thank you